ꯂꯩꯖꯔꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯔꯕ ꯄꯣꯠꯊꯣꯛ, ꯀꯥꯟꯅꯔꯕ ꯄ꯭ꯔꯗꯛ, ꯔꯦꯁꯤꯄ꯭ꯔꯣꯀꯦꯇꯤꯡ ꯄꯝꯞ꯫ ꯃꯁꯤ ꯔꯦꯁꯤꯄ꯭ꯔꯣꯀꯦꯇꯤꯡ ꯍꯥꯏꯕꯗꯤ ꯄꯝꯞ ꯃꯈꯜ ꯑꯃꯅꯤ꯫ ꯃꯁꯤ ꯃꯦꯅꯨꯑꯦꯜꯂꯤ ꯊꯕꯛ ꯇꯧꯕ ꯄꯝꯞ ꯑꯃꯅꯤ꯫ ꯃꯁꯤꯅ ꯀꯔꯤ ꯀꯥꯟꯅꯍꯜꯂꯤ? ꯏꯂꯦꯛꯇ꯭ꯔꯤꯛ ꯐꯪꯗ꯭ꯔꯕ ꯃꯇꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏꯅ ꯊꯤ ꯆꯥꯝꯕ ꯌꯥꯖꯔꯒꯅꯤ꯫ ꯑꯟꯋꯥꯟꯇꯦꯗ ꯄꯥꯔꯠꯇꯣ, ꯄꯣꯠꯁꯤꯡꯗꯣ, ꯋꯦꯁꯁꯤꯡꯗꯣ ꯆꯥꯝꯕ ꯌꯥꯖꯔꯒꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣꯗ ꯁꯤꯖꯤꯟꯅꯩ, ꯂꯦꯇ꯭ꯔꯤꯟꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯏꯁꯤꯡ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ꯫ ꯏꯁꯤꯡ ꯂꯩꯇ꯭ꯔꯕꯗꯤ ꯊꯤ ꯆꯥꯝꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ, ꯍꯥꯏꯕꯗꯤ ꯑꯃꯥꯡꯕ ꯆꯥꯝꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ꯫ ꯃꯗꯨꯅ ꯑꯩꯒꯤ ꯄꯥꯟꯗꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯃꯥꯡꯕ ꯆꯥꯝꯕꯁꯨ ꯅꯨꯡꯉꯥꯏꯍꯟꯕ, ꯏꯁꯤꯡꯁꯨ ꯁꯦꯞ ꯇꯧꯕ, ꯃꯌꯥꯝꯒꯤ ꯀꯥꯟꯅꯔꯕ ꯄꯣꯠꯊꯣꯛ, ꯑꯗꯨꯒꯨꯝꯂꯕ ꯄꯣꯠꯊꯣꯛ ꯂꯩꯖꯔꯦ ꯃꯥꯔꯀꯦꯠꯇ ꯐꯪꯕꯤꯔꯒꯅꯤ꯫ ꯃꯥꯔꯀꯦꯠꯇ ꯐꯪꯗ꯭ꯔꯕꯁꯨ ꯏꯁꯥꯅ ꯁꯥꯕ ꯌꯥꯖꯒꯅꯤ꯫ ꯃꯁꯤꯒꯤ ꯐꯤꯒꯔꯁꯤꯗꯒꯤ ꯀꯥꯟꯅꯕ ꯂꯧꯃꯤꯟꯅꯁꯤ꯫ ꯂꯣꯏꯖꯔꯦ꯫